अहानबदा मरुइबा पाउ माइथीरनी खंगना खंगना इरेबाग इरमदम कन्नब होनबदा नोकना नोकना थवाइना पोंथा पीखिबा अथौबसिंगना थंबिरम इरेबाग इरमदम कन्नबा अखोई पुन्ना लेपिनसे हाइना हानेगी चीफ मिनिस्टर एन वीरेन फोंदोक्रे खुरुमजरी Am-Istv बुमिनेंग ताबिरिबा पुनमक पुतराम नोकचरी हौजुपाउ संदोना पिजरी इंकुमजा लिसिंग अमगा चनिपान मरफुद्रा माथोई के अगस्त की तरागा हुमदोइदा लौनम चौबा ब्रिटिश सिंगना नमथाक तौदुना अरानबा वायल तौदुना सीबगी चेराक पीरबसु मरैबाक मरमदम गिदमक नोकना नोकना फायदापुं काखिबा अथौबा सिंग मफमदा स्टेट की थाकता पीबा याबा ख्वाइदगी वांगबा थाकता इकाइखुना उठख्रे अयुक आंगनबदगी हौना ब्रिटिश ना थौरी यादुना हातख्रबा मरैबाक निंगबा कोइरेंग सना मयामना बीर टिकेंद्रजित हाइना खंगनबगी पोलोइफम मफम ओइखिबा यास्कुल मोइरांगखोम द लैबा हिचम याइचम पाट अमदी कोनुंग ममांग द लैबा कांगबम चिदानंद मयामना थंगाल जनरल हाइना कौनबना सारंबा लाइशंगदा इकाई खुमनब उत्पगी थौरम सिंह पांगथोकी थौरम अदुदा मणिपुर की गवर्नर अजय कुमार भल्ला हानेगी सीएम एन वीरेन हानेगी वर्क्स मिनिस्टर गोविंदास कोंथौजम हानेगी सोशल वेलफेयर मिनिस्टर आइस्टिंगो हानेगी वाटर रिसोर्सेस मिनिस्टर अवांगबो न्यूमाई हानेगी वेटरिनरी मिनिस्टर कासिम बासुम हानेगी पीएचईडी मिनिस्टर एल सुसिंद्रो लमलाई केंद्र की एमएलए केएस इबोमचा लंगथबाल केंद्र की एमएलए कराम श्याम कक्चिंग केंद्र की एमएलए एन रामेश्वर मोइरांग केंद्र की एमएलए टी शांति याउना सिविल अमदी पुलिस की मकोक थोंगबा ऑफिशियल क्याना सरुक्याखी बसिंगना लेखिद्रबा थौबसिंगी मफमदा लेकतुना इकाई खुनबो उठकी अमदी गन सैल्यूट पीखी थौरंगा मरी लेना हानेगी चीफ मिनिस्टर एन वीरेन पाउमी सिंगना फोंदोखिबदा माइथीरनी खंगना खंगना इरेबाग इरमदम कन्नब होनबदा नोकना नोकना थवाइना पोंथा पीखिबा थौबसिंगना थंबिरंबा इरेबाग इरमदम कन्नबा अखोई पुन्ना लेपिनसी पॉपुलर गवर्नमेंट अमा लेत्रबसु अथौबसिंगना चलंबा मरैबाग मरमदम गिदमक कथोकपगी लिकलमदा कायदना चटली हाइना फोंदोखी माइटी ब्रिटिश की मायोक्ता अखोई माइथी के खंगना खंगना ब्रिटिश की मायोक्ता लांथेंगना की बादुगुम्बा अथौबै पाइपुसिंग जुबराज टिकेंद्रजीत थंगाल जनरल पौना बाजाबासिना सिंबा सिराइनागा महाराज कुलचंद्र पुनमंगना मणिपुर इमा गिदमदा कथोम्बा थेंगना की बादु निंगसिंग होइना ngasi पांगथोगिबा पेट्रियोटिक डे नुमिसिगा मरि लेना इमायामदा अदुगुम्बा इपाइपुसिंगना थमंबा थंबिरंबा लमदम इरमदम से कोई अमत ओइना पुनसलगा पॉलिटिकली राजनीति की ओइबा दल की ओइबा मामागे खेनबा आइडियोलॉजी मयाम लेरगासु लेबा की इशूदा
ama to ina punsul laga ima lebak sibu kan bangam nana ba duga ingna singna khoi punna nungsi chanana leiba ngamnana ba khonna mina ba praja mayam da gai ngasi gi namis da sajong nijari ai khoi huji mak ai khoi popular government later basu ai khoi MLA sing ayam matam da khoi honorable governors laiba bureaucrat officers sing ai khoi contact or kan ai khoi hona ba ya ba lebak sida sandi purong na ba khoi honari aduga makhata na su khona khigani haidane mayam dai thamsa Imalebak nungshiraba Imalebak nungshiba ngamlaba matamda mikha pondaba mapangal kanba nungaiba leba ama oiba ngamgani haina DC Bishnupur Puja Elangbam na haikre wafam asi ngasi District Administration Bishnupur na sinduna DC Bishnupur gi Conference Hall da 13 August athoba singining sing numit ka mari leinana pangthokiba Patriots Day ing lisingani kunga manga gi thoram da haikibani District level officials singna sargyadana pangthokiba thoram da athoba leikidraba beauty kendrazit pauna brajavasi gi amadi thangal general gi photo da leikatuna ikai khumna ulaba matungda DC Bishnupur Puja Elangbam na makhata na haikibada ngasi Manipur na nungai na amadi ningtamna leiba ngamlibasi athoba singi thawai na aikhoi gi damaka thupikiba thawai adugi mapanani ngasi gi mirol amadi lakadaba mirol singna aikhoi gi ipai pu singna imaleba ki damak lawramba thawtang singbu ningsingba amadi makhoi bu masak khangba haibasi tangai fade aikhoi khudimak na 13th August na lakpada imaleba nungshiba amadi imaleba ki damak tawgadaba thawtang khudingmak punna pangthok minaraba matamda mapangal kanba India masoidana oiba ngamgani haina makataki And the power of youth has an importance of society and country. It is very important. The maximum number of India campaign. And take a pledge that not only the community were drug free. I pledge that I will do. अखोई Patriots Day से चही खुदेंगी August 13 दा अखोइना अखोई martyrs सिंह tribute तो ज़बनी है तो honor तो ज़बनी Manipuri मायाम each and every Manipuri ने मोई bravery अखोई इरमदम मोइना कन्ना बहोना किबा अदुगी spirit तो अदुगी अखोई मायाम नसु पुन्ना अखोई सार साना सु निक्सिंगा अखोई की side तकी सु अखोई की मतम नसु अंदर 21st century दसु सिगी same spirit of sacrifice same spirit of bravery mayam gi damakta koi na kari kathok pangamge koi na kari he na honna bangamge na isar sada lingsangaga ngasi gi Patriots Day se koi punna commemorate taminasi aduga athoba sing lingsingaga moi gi su spirit to koi isar isana ngamjanaba na mayam punna honna minase Thoromaduga mari leinana mayai kaba nisha drug tagi lap namadi drug free oiba Bishnupur district ama oiba ngamnaba punna wasak lobagi thoroma masu DC Bishnupur Puja Elangbam na luchingduna wasak lominaki District Administration Thawal na susinduna Patriots Day gi thoram ngasi Thawal DC complex laiba counting hall da pangthoki thorongi mapung oiba saruk ama oina Deputy Commissioner Thawal Hana Kamai 3rd IRB gi CEO Hemanta Kumar Sarangthem amadi Senior SP Thawal Sivanand Survey na luchingduna saruk yakiba district level officer pumnamakna Juvaras Veer Kendrazit amadi Thangal General gi mafam da laikatune kaikhuna budki athoiba mithungi warol piraduna DC Hana Kamai na adungai ingso lising amaga chanipan marfudra mathoi Anglo Manipur war aduda aikhoi gi athoba thangal general Veer Kendrazit amadi sakhang haudraba athoba kya aduna mareibaki ningtamba ngaknabagi damang thauna fana thawai thaki makhoi gi thauna faraba maring jeladu ngasi gi mirol asna su matau tamjaduna ireiba ko nushiba amadi ireiba ki damak kathokpa ngamba athoba sing adugi thauna adu nohongna naning singi matau tamjasi haiba wafam kya phongdoki The spirit of bravery and patriotism of these heroes shall continue to instill the hearts of all the citizens of Manipur in general and particularly the citizens of Thawal district.
And with this spirit, let us also set an example to the younger generation. Once again, we will continue to keep the spirit of bravery and patriotism, and let us move forward with this spirit to rebuild ourselves, to recommit ourselves, to safeguard the sovereignty of our state and also our district. Hozipaugi marthana tema bremtang longnasi. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Kapidon cup syrup thakpiu Kapidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and Breaking matung na mayamba mukha taram nokchari makhataba pau pisari DC Bishnupur amadi Moirang Kendra apun balong mi sinmi amadi Nupilupki minor irrigation department Bishnupur katana duna hairi balong mi singna pamliba amadi pangtho haning liba thabak sing MI department ki staff singa hakthing na chatuna yengsiloraba matung security ki section thoranga loina na ahan bagi oina irang asigi horokfam oiriba phagak chau ikhai torbunga yamna nakna leiba khul amasu oiriba Moirang Kendra gi tera khong sangbi lathel maning ngaidei dam dagi JCP seasonaduna dam asigi phunjinduna leiramba khongi maril tengthokduna ising chenba hwanna bathabak paikhatkre Moirang Kendra apun balawmi sinmi amadi Nupilup amadi mafam adugi lawmi singi maike digi DC Bishnupur amadi MI department gi staff singa loinana Moirang police ki OC amadi STPO loinana mafam asra deploy tawriba central forces ki personnel singbu thagat phungdorakli lawmi lup ki secretary L Manglemna luching balup ki mioi sing amadi security ki personnel singa JCP seasonaduna tingba hokiba ngaidei damasna karigumba tingba loirakpada chaurakna lopari chamagi mathakta kanaba pigani hairi Moirang Kendra apun balongmi sinmi amadi Nupilup ki secretary L Manglemna longmi singi low panba ngamkhidabagi damak lengakna compensation pibagi matangda fangdana leiriba longmi signal list ta yaraktre haiduna wanariba du department ga longmi lup ka punna faminaduna wakal taminare athubada fanghanna bahotnaragani haibagi thajaba pirakle haiki अखोगी क्वाइगी वारब तंजा सिदा इसिंग फंगदबगी मरकसिदा 2024 अमदी 23 गी थागतखिबा लौमी सिंगी लिस्ट हाइदोकपद यरकतरे करम तरिनो हाइना लौमी सिंगना वारिबा दु कछु यामना सिंगनरो मरी लेनब डिपार्टमेंट गा मोइरांग केनर पुंबा लौमी लुक का वरी सनबा मतमदा अखोगी लाइबा सेंटर दगी थारकदबा ऑनलाइन गी वेबसाइट अदु मांगखिबा मरमदा लिस्ट सुना हाइदोकप ngamdabana khar tapthabani aduna yarabadi lौमी सिंगना नुसा थिबा तौविगनो अखोगी मोइरांग केनर पुंबा लौमी लुका डिपार्टमेंट गा वरी सनबा लोइजर अथुब मतमदा थादोकनब होनरगे हाइना DIT की डेवलपमेंट सिंग अमदी गी लाइबा बिसेमपुर की ADM यावना डिपार्टमेंट की मी यावना कोइ ओरी सनजरबनी अदुना यारबदी वारसु वाना हारिबा लिसिंग अदु सुना हाइदोकफम बाउदी वेबसाइट जाबा बाउदी ngaminnere se haiba simuchu thamjari DLR Academy of Fashion Hainakoba Fashion Designing Education Center ma Thobal Okram de Leiba Thobal Fire Brigade Building gi manakta MLA Okram Surja Kumar na hangdokre MLA O Surja Kumar na Fashion Designing gi lamda Thobal Maikaida ahan boy na hangdokli basigumluba Academy asi mipung khuding na pungning thogat patangai fade lam asida pamjaba mioi kya amada chawna kanaba pibangamlagani Manipur da thokliba irangasna iramdam sigi economy asi khamthingna lekha takre asigumna matamasa aikoi gi naha oiriba entrepreneur singasina mana ngamba mong da honarakliba simak yamna chokthok chaningai ni hena phaba entrepreneur kya tholak oirasanu haiki Manipur using labor people masida khoi thoning da thodok mayam thokre masida Manipur gi economy si yamna sokhrab zane music ladies aduna institute asina apapa da porpa Manipur da entrepreneur apapa masigi line si da haiba tare apapa entrepreneur mayam putopung nam basu osino Manipur gi sokthara mage som da sokthara economy se masida kitang da versu uplift toba masida kitang da versu khoi asa hope ma piba waiba versu
थासिगी तांग तरुक्तगी तरा फाउबा लेबाक तरागनी थुइना सरुक यादुना म्यांमार दा पांगथोखिबा AFC Under 20 Women's Asian Cup qualifying the India Women's Football team represent tawduna India team gi mai pakhanbada achoba thodang lokiba India Women's Football team gi goalkeeper oikiba Moirangthem Onali Sabu taramna okpogi thoromama ngarang mahaki pokna famlamdam Bisumpur district ki Fovala khul gi miyamna pangthokre Village Water and Sanitation Committee Fovala amadi Fovala khul na sindana Fovala makha maning da leiba Anganwadi Center lampakta pangthokpa Monali Sabu okpogi achamba thoromaduda lekai gi ahal sing amadi Fovala GB Administrative Committee gi Upapradhan Sundari GMC Fovala gi Secretary Bume amadi Monalisa gi apokpa Moirangthem Gambir apokpi Moirangthem Ongbi Ibechana thoromapu singoina sarukyaki Sillangliba singi maikedi gi Monalisa da lengyan amadi atai khudol pot sing piduna Monalisa bu pungning thogatki Indian Women's Football team gi goalkeeper Monalisa na phungtokhibada mai pakpa haibasi hotna bachangi hotpu hotna rabadi kaidongnungda hotnadrabadi kaidongnungda mai pakpa ngamloi mahakna ngasi ahan boina AFC Under 20 qualifying the sarukyarubada India team na mai paknakpa simak mahaki coach amadi family members sing the credit pigani handaki asina ahobo oiraga mathang Thailand da pangthokadoriba qualifying matches su mai paknaba Manipur gi mingchat puraknaba kanna hotnagani amadi World Cup yongnaba kanna hotnagani haiki Aduh, mama baba cici na yung dalai pada na ko ramagai semuanya kalaga sana bang mane sina juan mane aina India gyo na first eleven pada na pangaga semuanya mai pupa purak bang amije aina kanna haruak tauraga si yung na sana bang makibane Chang mga maroidra khola roidra haina pakhatpa khotpa di phaweba aduga mathang match ngarang sanaba match se khoi gi opponent team duju yamna lingeba ahan bada khoina first half ta khoina goal ama challe second half ta gi khoi do defensive sanaye adu dane aina goal line da save tawraga winner oire mathang jahi da khoi je Thailand da sanagadabne hojik piriba aina performance dagi hena pinaba I practice kana tauni aga kana bagi champion hoina ba koina sidagi na mai purak na ba jo ai kana honani Nakalamarom the AFC Under 20 Women's Asian Cup qualifying the India Women's Football team represent Auduna India team gaming chat purakpad achobo India Women's team gi goalkeeper Moirangthem Monalisa bu Ima Village Level Federation Fovala gi members singnasu taramna okhi Monalisa na Fovala Europada BLF sing asigi members singna lei pareng amadi sel pareng huktuna harau tem phungdok leduna pungning thogat pagaloina lining thau loktak maru khubamda punna thongnimina ki Hazulis lakpada maru pau angkana pisari Maitirani khangna khangna ireibak iramdam kannaba honabada nokna thawaina pontha pi kiba thobo singna thambiramba ireibak iramdam kannaba aikhoi punna lemina si haina hanagi CM N Viren phungdokre Hozi fau ki na di ICB na samdok chari pa pau matanga selu sinjare